अहानबदा मरुओइबा पाउसिंग थमजरी मणिपुर लेंगाक लेतबदौना तौरकपदगी लूप कयाना खोंजंग परेंग लाउथोखरे ngasi pauna amasung thangal kaithel yauna khwairambal kaithel sinthalepkani air sing chathok chasin tawba thingkhre September 3 phawba employees singa lenga ki thabak tawroidabani September 3 dagi kunma thoi phawba amuba September oigani haina phambaina lauthokre ngase Assam Rifles ki mayokta akanba khongjang changsingani committee Bisnupur district ki mafam pumnamak akanba lanpham sing oirakle khulngakpa maitei khunja ama amasung lamhenba kuki milten ani shokle Naran Sena Pubala Tamna Popi gi maning thangba mafam singdana tana thangalawai yausilakle borayang bida su bom ani kapsilakre Supreme Court na MIYAMDA air dropping phawbu tawduna tangai phadaba polam sing phanganna ba India amasung Manipur lengak ta khangankhre Manipur da sir sing amanga ta thokale haina mitei Christian singna Supreme Court ta wakalakle Supreme Court na semkiba committee da information pi bangamna bagi damakta IT minister da website ama semna ba direction pi khre Churachandpur ki news secretariat ki manung da leiringai da kuki singna sambal wangma da koisilaktuna nongmai kapsilakhibani hakthengna ba paudam khuga tampak ki khunja hauji umuk pau sandok na pijari Bisnupur district ki mafam pummak akan balanpham sing oirakle khulngak pamitei khunja ama amasung lamhenba kuki milten ani shokle Naran Sena Phubala Thamna Pokpi gi maning thangba mafam sing danatana thangalawai yausilakle borayang bi da su bom ani kapsilakhre Bisnupur district ki tongan bachingga tainaba mafam singda kuki zo lamhenba militant singna atamnan mitei gi khul sing tamna amasung labukta thabak suba lawmi phawda nongmaina kapsilakpa amasung bom kya kapsindana pokhailakpa gi thodok sing numit humni supna leptana thoraklaba matung ngasi numit marini sansilakpada su ngarang phawda attack sa tharkiba mafam sing asidagi ngasina amuk pak thok saw thoroktuna thangalawai amasung borayang bi yausilakre ngasi su district asigi manung sanba Naran Sena Phubala maning amasung Thamna Pokpida singphai singdagi kuki militant singna ayuk pung mapal lom tarakpadagi horaduna nongmai kapsilaki landarakpa sidagi khulngakpa khunja sing amadi state force ki maikeri gi su handuna nongmai kapnaki mafam adu da nakal ani makna nongmai khaktana tana bom phawbasi naki nakal ani na khut thoknarakpagi makha ta tharakpada Phubala maningi reserve forest ki area da kuki militant singna numit jungba pung baro rom tarakpada attack sa tharakpadagi khulngakpa singna handuna kapki nakal ani na bom yong na khut thongna rakhiba duda khulngakpa yong na miyo ama nongmai maruna pamduna shoki thogdosida shoklaba miyo adugi maming thangjam raju sahinani phu apokpati arts jugindro kawi mahaki yet thangba phaiganda nongmai maru ama panbadagi kudakta Bisnupur district hospital da pukhatuna laikanaki mahak maphamadudha treatment piraba matungda thoidokna khudong thiningai oidabadagi discharge tauki Amaromda Moirang police station gi manung sanba Kangthai Khoirentak village amadi Thamna Pokpi maningda nakalani gi marakta khut thongna bada kuki militant ani shoktuna Churachandpur district hospital da pukhatuna laikanakre thogdo du shoklaba singna Churachandpur gi ngathai khuldagi lalboy sehinani phuni thoi apokpa laikhidraba lanman amadi Churachandpur gi Songel khuldagi Paulen alias Boypu Kipgen sehinani phuni pan apokpa khongjang kawi hari Makatana kuki militant singna thangalawai area da su nongmai amasung bom kapsilakpadagi mafam adu da leiba khulngakpa amadi state force singna su nongmai kaptuna kuki militant sing adu takthoki hairi numidang wairam pung taruk lom tarakpadana khausabung gi maning thangba area da kuki militant singna nongmai kapsilakpadagi mafam adu da hana da gi ngak senduna leirakpa khunja singna handuna nongmai kapna khre hairi thogdo adu da di misi mina thopagi paw leikhidri Amarom danga sinungthil pung amarom tapa matamda Naral Sena maningda leiba mitei khulngakpa singi area da kuki militant singi bunker dagi MM81 mortar cell ama kapsilaki hairi hariba bom si Indian Army natana topana si nabagi authorized tawdaba bom ni maramasina matau karamna kuki militant singna kaplakli bano haina khunja singna hangdaraki nakalani na mafam du da bom amadi nongmai yauna minute ni phumanga rom kapnaki state force su sangsilaktuni yausilaki Amaromda numidang pung taraga minute kun mga rom tarakpada kumbi PS ki manung chanba borayang bigi mafam amada su kuki militant singna bom ani kapsilakre hairi atop paumana Manipur lengak leitabadawna torokpadagi loop kya na khongjang pareng lauthokre ngasi pauna amasung thangal kaithel yauna khwairamban kaithel sintha lepkani air sing chathok chasin tawba thingkhre September 3 phawba employee singna lenga ki thabak tawroidabani September 3 dagi kunma thoi phawba amuba September oigani haina phambaina lauthokre ngasi Assam Rifles ki mayokta akanba khongjang changsillagani committee Haurak pamari makhong sengdaba kuki zo phurup ki lamhen tu hen bakharaga Manipur gi apun mangam khai gi sarukta gi machet ma phaklaga tongan ba administration logani haina union lengak ta talaga state asigi ngam khai ka heloi haiduna phaigak phaina thengkhang kya danga liba yel humi mitei singdo onsin dno me ohum dagi sathar liba hingsa yai tambagi tamthiraba lan asi ngasi numit chama kuni thoini sujilaklaba phawbuda India lengak maruina Manipur lengak na khamna ba thabak lokhalak amadi state lengak leitaba dongna torokpagi phibam na maram oiraga tongan ba loop singna pen da ba phongdoroktuna khongjang pareng changsin na ba lauthorak hibaga na kudak taki sanction bahubusu yaure
अहानबदा मणिपुर की पुवारी गा सागो नरकपदा नतना मालेमदा अनि सुना लेत्रबा ख्वाइरम्बन इमा कैथेलदा पांथोकिबा पाउगी मिफमदा कैथेल फंबी हुइरेम बिनोदिनी ना हाई ngarangmak naran senada thokliba bom thadarliba isa singsiриba si mama aikoina thamoi shokna nungaitaba phongdokpa oina ngasi pauna amasung thangal kaithel nagamapal amasung uripok paringi yauna khwairamban ima kaithel marimak sinthalepagi khongjang changsinjani kaithel marigi potpham phambi singna leibaki isu khudimakta saruk yaduna lagli hojik phawba leptriba lalasi lebhalu haibasisu kaithel marigi nupi singna lenga katakna duna laglibani maramasina manipur amasung india lengak na thu matamda lana si loisina ba honagadabani thabak si karigumba lengak na paikhalak taba tarabati kaithel phambi mama sing su tumina leithokloi hojik loijing loya da leiriba isa sing amadi miyamna wariba loina na khul ngak chana bagi damakta loriba thawdang sing asi manipur lengak na khangdabagumna leiriba si khangadabani lenga ki mathau pangthokadabani hojik isa kya siribani asopan kya nanglabani masida karigi damakta lengak na mathau tawdribano hangki Anishubada Committee on Protest Against Assam Rifles ki athuba mifam ama pangthokibaga loinana mifam asina lawkiba warep ki matungina People's Disobedience Movement haiba khongjang ama khudakta ki sangchin bhaukre khongjang asi tha asigi ahum phawbu sathagani haina committee asigi maike degi su pangwi singda lawthokre ngasi uripok khoisnam lekai community hall da pangthokiba pawi mifam da committee asigi member Bindia Mayang lambang hai khongjang asi ngasi degi horaga tha asigi ahum phawbu sathagani Constitution na piba ayabagi matungina pangthokpe assembly gi mifam haibasi miyamna khawrang na ngainarkhibani adubu sumnatagi minute 12 khaktamak phamlaga assembly gi mifam bu phagi tahankiba sidi maira pai bising yaningde Constitution na piriba law thugairakpana Constitution asisu thugaire aikona makhoi gi mathakta lokhalakpa thabak oina Constitution na piriba sing aikoi injararoi haibagi khongjang changsilagani haiki leibak sigi force am oriba paramilitary Assam Rifles na sathok sasin tawbuda khudaktagi athingba thamle makhoi chalhalaroi makoina relief camp sing da tangai phadana sangba polam sing piraklabasu lawroi dabani karigumba relief camp sing lawram labadi maduda thorokpa aphabategi texak masa masa na pugudabani civic and program oirabasu miyam yaugdana bawarep lawbani haiki lenga ki thabak tawriba employee sing nasu makoi gi loisang sing gi thabak thoram amata pangthok piaroi khongjang asida employee sing nasu sogot pigadabani employee sing na sathok sasin tawbuda identity card sing yengani adumoinamak media electricity water supply solid waste management amasung medical gi oinadi khongjang asina council loi haiki mangna makhatana hojik manipur gi yam luraklaba maruina mitei phurup ki damakta section ga dama matamni ngasi surachanpur da rally satkiba aduda makoina hairiba sing adu gi damakta ikhoina section da ba yade kuki singna makoida myanmar da gi amadi asia gi lebak sing da gi mateng pangi hairi mitei kaban gani aduga lamasi kuki gi lam khaktani hain su phongdoknaki makoina mitei thengnarabadi aikoina makoi gi makok sing saihangani haina su kuki sing na phongdoki mitei nupi sing lawraga si naningba mong da si nagani amasung minai ohengani mitei gi makok thiba laklagani lukha thagani haina phawba isai saktuna satkiba singdu aikoi gi maikai degi section da ba yadraba matam amani haiki ahum subada lakliba thasigi ahum dagi kunmathoi phawba amuba September haibadi Black September oigani haina phambaina lauthokibaga loinana numit asigi manungda sangsilakpa khongjang singda su miyamna mateng pangbiu haina phambai gi wangang loi ningthauja lanchana phongdokre ngarang til Thawal district ki Hairok part 2 gi umang laikon da pangthokiba pawgi mifamda mahangna hai sahi sigi me ahum dagi horaktuna kuki singal landarakhiba mitei misam kya lanjen narkhiba gi thawdo asi September ahum da tha mari mapung pharakpaga loinana tha sigi kunmathoi asi adungai kumja 1949 da Manipur gi masagi oiba assembly semduna lengak charamba Manipur State Constitution Act 1947 thupjin khiba numit ani asi lauraga amamba numit oigani haina lauthopani haiki amamba numit hudokpa thasigi ahumda miyam lambi amadi khul khudimakta lana sida lekhidraba thobusing da hikal lekat tambiu amamba September gi thoram chathringai manungda miyamna yumthong khudingda amadi mahiloisang singda amu firal singkhatpiu aikoi isagi lamdamda mission oiraba aikoi khudimangna lana sigi mayokta yaningdaba phongdokpiu haiki mahangna makhatana amamba September gi manungda tangkak naina sangsilakpa khongjang singda miyamna saruk yabiu political leader sing tongan be CSO sing unaduna Manipur gi apunbagi oiba warep ama lakna basu honagani loinana India lengak na ngasi phawda tumina leitholaga miyam gi apamba mata tawraktaba amadi security singna micham miyam bu singnarakpa thogdok kya asi ngakthok minabada aikoi punna sangsin minare si haiki mahangna makhatana hai ngasi phawda India lengak na thabak to onthokpa yaba mata onthoraktana tumina leitholaga aikoi miyam bu otpiba kuki singi lalongda micham kya awaphamda tahanbata natana mafam kya da kuki singa landarak palep triba sida India gi force singi yam lujadaba thawong mayam ama miyamna urakpa sina miyam khangba ngambagi thawna leiraktabana ngasi gi phirepasi lawrakpani pawgi mifam asida phambai gi maru oiba thawmi sing loinana Hairok amadi Hairok ka khunthang nariba mafam singdagi lakpa miyam su saruk yaki Mari subada
Committee against the legal notice by the IGR South to Maheswar Thongnawjam gi media coordinator Asem Nirmalana thokiba serol amada ngasimak Manipur da thokliba Assam Rifles ki miot minai mihat mipun amadi sathakliba thongsing asigi mathakta Maheswar Thongnawjam na Manipur gi wangda satuna hojik Manipur da thoklibi irang asigi achumba asengba sing paudam zaduna thaudo asida mitei singna lande haina paudam zabada mitei singi machin menba manba mawongda legal notice tharaktuna Assam Rifles ki mayokta wahi ama phawba phongdok yaroi amadi numit 15 gi manungda sengdokadabani haribu wafam si miyamna yaba ngamlo hari thong asti Maheswar Thongnawjam gi mathakta tharakpa legal notice nate Manipur gi miyamda tharakpani haina lauraga Assam Rifles ki mathakta ngase yuk pung 12 tagi horaduna nungthil pung 3 phawba lekai singda Manipur miyam gi oibo wakat khongjang sing changsillagani loinana khongjang asida miyamna saruk yabiu haina su phongdoragli top paomana Supreme Court na miyam the air dropping pawbu tawduna tangai phadaba polom sing phangan ba India amsung Manipur lengak ta khangan khre Manipur de searching amang ta thoka le haina mitei Christian sing na Supreme Court ta wakalakle Supreme Court na sem khiba committee de information pi ba ngamna ba gidamakta IT minister the website ama sem na direction pi khre Leibak asi khwaidi wang laba wayan sang oiriba Supreme Court ki Chief Justice DY Chandrasur amasung Justice JB Pardiwala gi ben samana hojik Manipur da kanglup masel gi akanba lan leptana satharakpa loina na state asigi highway singda blockade ki khongjang sing satharaklingai cheirakta union amasung Manipur lengakna air dropping phawba tawduna lan na sohalaba mioi singi chana bachinjak hidak langthak amasung atopa tangai phadaba polam sing yenthokna bagi thabak chathanaba direction pikre Direction asing asi apex court asina sem ki baza singi committee gi maikai de lep ki ba senior counsel Minakshi Arorana Manipur gi matang de mioi bagi minungsi gi oiba thabak thoram sing paikhat gi matang da pukhalap wafam sing tar matung da pi ki bani Council asina Supreme Court ta hai Manipur gi more the blockade ki khongjang chatharakna mafam asida leiriba miyam na maruoina sana thaknaba polam sing phangbang amdre amasung relief camp kharadana chicken pox amasung measles sauna leina sing chandrok le hai ki Council asigi wafam sing taraba matungda Chief Justice na mangonda onchinduna Supreme Court na semkiba justing gi committee aduna mathau tariba thabak sing asi hakthengna lengak ta tawhonaba honabagi mahuta karigidamakta court ta oina laklibano hanki loina na Chief Justice na Manipur gi maikei de lepkiba Solicitor General Tushar Mehta dasu justing gi committee asigi nodal officer sing khannabagi damakta official oiba notice ama thagadabani Thabak asi pangthoklabadi committee gi maikei gi sumari leinaba lengak singda hakthengna ne yohonba ngamlagani haiki amarom da matter asi lokhatuna khanarakpada saruk yakhiba Senior Counsel Jakdip Guptagi Maikei degidi Supreme Court na semkiba committee asina Manipur da blockade chatharakpadadi karisu tawba ngamdre haiki adumoinamak Solicitor General gi Maikei degidi thabak adugi matangdadi committee asina pangthokadaba thabak thorom singi manung sande haiki adumoinamak matter asi khanarakpada saruk yaraduna Senior Counsel Indira J Singh na phongdokhibadana Moria area da chana bachinjak leitre masigi maramdi blockade ani Supreme Court na semkiba committee asina su security forcing the blockade laktho hanaba direction pi basu ngamde adumoinamak chana thaknaba polam sing phangdraba mioi singda phanganbagi tangai phadabadi leire haiki tongan ba Senior Counsel singna phongdok narpa wafam sing tarama matungda Chief Justice na phongdokhibada blockade lokthokpagi thabak si thabak oina pangthokpadagidi sinda haibana hena lai hairaduna lanai mioi natraka kanglup singna yama toina blockade ki khongjang chatharakpana phibam si aruba amasung hakchinna lawgadabani hairaduna sectionna khanabagi mathau tare haiki blockade lokthoknabagi damakta security force singda direction pigadaba nate thogdo asidi hakchinna lawgadaba issue ni pibam asdai khoina haigadabadi mari leinaba lengakna masigi matangda khangadabani amasung blockade asi miyamna thoganbani na masigi matangda sapsaba thawsing lokhatgadabani haiki wafam si khanarakbada saruk yakiba thopa council amansu Manipur gi blockade asina more khaktana tana national highway number 2 oriba Imphal Dimapur lambi da su sohale haiki wafam sitar matungda Chief Justice na pikiba direction singda miyamda tangai phadana phangangadaba polam sing phangandabagi awaba kokhandabagi damakta India amasung Manipur lengakna sanaba chinjak hidak langthak amasung atopa tangai phadaba polam sing phanganbagi thabak paikhatgadabani haiki blockade ki mayokta law enforcement gi makhada thabak chathagadaba oirabasu masigi saithengna miyamda wahalibasing adu khangadabani mathau tarabadi maru oiba polam sing asi air dropping phawba tawduna lenga ki maikedegi paikhat pe aba thabak sing paikhatgadabani haiki loina na court na ngasi piriba direction sing asi gi matungina lokhat pa thabak sing gi phibam amasu mathangi hearing da khangningi haiki Solicitor General gi maikei degina thabak asigi matangda committee degi report sing lawsinnabagi damakta matter asi atian matam gi oina adjourn tobinaba haijaraki wafam sida court na so aya piraduna matter asi tha asigi tarukta amu hanna khananaba matam lepki
Saireksida Maitai Christian Churches Council Manipur samna MCCCM haina khangnari basigi maikedigi state asida hojik thokliba kanglu masel gi irang na maram oiraduna search kya amanga ta thokhale haibagi petition ama Supreme Court ta file tawrakre petition asing ngasi Chief Justice DY Sandrasuna lusingba bench amana lokhatkibaga loinana petitioner singda makhoi gi petition asigi copy sing Manipur lengak amasung court asina semkhiba judge singi committee da su pinana ba khangankre petitioner oiriba MCCCM gi maikai da lepkhiba senior council hujefa ahamdina phongdokhibada Manipur da hojik tholi birang sing asigi manungda mitai Christian singi oijabar church sanigani phu amanta thoganbada Manipur amasung union lengak na karimata thingba ngamdre haiki petition asina phongdoli wafam singi manungda amanga ta thogalaba church sing asigi polam sing amasung masigi mafam singbu atopa hiram sing da sijinare thogdok ayambada church sing asigi title document sing huran duna pukiba natraga mai thaba gi thabak chathare maramasina case asi su file tawraliba petitioner singda makalamatagi documentary evidence sing su leitre loinan church ki polam sing su atopa phurup singna sijinaba yana mongda onthoraliba thabak sing asi khudakta thingaudrabadi petitioner sing asigi mari leinaba polam sing amu hanna thigat hanba ngamlaroi haiki wafam sing asi phongdok laduna petition asina search singbu amangata makhata na thogan bagi thabak khudak ta lephan na hona biu amasung search ki polam sing ngak senduna thambiu haiki police na ngak senduna search singda mitai Christian singna lai khuramba amasung mahausa gumna makhoi gi thabak thorom sing chathabada apan ba piroi dabani haiki Manipur da makhoi gi search sing amangata thogalakpagi matangda state asigi governor da phawba ai ba serol pisenduna khudak ta miyeng sangpi na ba haijakhiba laikre adubu hauzik phawba da pakhum amata phangre haiki Tawong sing asigi mayokta ai serol amasu Union Home Minister amasung Ministry asigi Secretary yauna Manipur gi Chief Minister da pisin ki basu laikre haiki adu moinamak haisi ki badugi mari leinana tabak singdi hojik phawda paikhalaktri haina su petition asina court ta phongdoki amaromda Manipur gi kanglu masel gi iranga mari leinana thokiba sexual violence ki case sing haukiba sayol da Central Bureau of Investigation haibadi CBI da transfer tawkiba sing adu hojik ti punna case kuntaret surpaga loinana case sing asigi while hojik state asida oiriba phibam asigi damakti yenglaga Assam da while sathana ba honar sida criminal justice administration gi achumba process pangthokpa mathau tari haina Supreme Court na direction pikre court ki direction asisu while sathaba yahanba amasung thabak tagi potharaba high court ki nupi ngak tagi judge singna while gi thabak asisu minung siga loinana tengbang boina sathaning bagi apamba phongdorokpaga mari leinana pikhibani judge singi committee na pikhalakpa report singi manungda rehabilitation gi thabak sing paikhatpaga loinana Manipur da irang na solaba lining ga mari leinaba mafam sing ngak senba amasung leinaba yum sing amuk hanjinna leihanna bagi wafam jauri wafam sing asiga mari leinana Supreme Court na union lengak ta direction piba khakta natana court asin semkiba committee gi thabak thoram singda sangadaba senpham sing puthokna basu khanganki loinana court ki maikai dagi case sing asigi while satharakpada mari leinaba miyoi singda online platform ama phangana bagi damakta Ministry of Electronics and Information Technology da website ama semna basu khanganki online platform asi leirabadi sexual violence asiga mari leinaba case singi while satharakpada committee asina khanaba ngamna bagi damakta mari leinaba material sing amasung information sing miyamna pikhanarpa ngamlagani haiki atop pawmana Churachandpur gi news secretariat manungda leiringai da kuki singna sambal wangda kwasilaktuna nongmai kapsilakhi hakthengna pawdam khuga tampaki khunja Manipur lengak na kuki lamhen basingbu matam sana yasal laktuna phajil punchin hudabadagi makoine state lengak ka taina bangamdraga leiminarliba misam miyam maruina mitei do onsin dono nongoi kapsilakpa amadi yum kaya mai thadoktuna mitei gi khongul muthatna ba honarakpada natana mitei gi laisang kaya busu thugai duna manghan takhalliba asi yamna haksina lawi thogdok sing asi punsida amohanna kauroidaba ngaktani haina Churachandpur gi khuga tampaki lanjen nakliba potsangbam Rajmohan phongdorali Magna hai hokiba me ahum da Churachandpur da peace rally satkiba numit adudagi hauna kuki lamhenba singna police commando singda nungna thajinba amadi nauri kapsinduna irang haurakibani Churachandpur gi forest bid office phawba mai thadoktuna manghan takhanki rally sigi mangoina na chief minister N Birena sangana ba thaurang toromba open gym gi pochei sing phawbu thugaiduna mai thadorokpadagi irang si tamna tamna chawkhalakibani Masida natana Churachandpur da hanadagi leirakhiba police commando sing khangudana withdraw tawthokhibadagi makhoida amu hena inot hapkalaktuna kuki sing punchin bahuraki mangna makhatana hai aihagi sama khuga tampakta leirakpa chahi kun helaklabani hana business macha macha torombadagi tokthoklaga sek yum sabagi sinphamda mai onsinduna mystery oiraktuna miyamgi yum kai sabagi thabak tawrakhibani ichanupi amaga ichanupa amaga leire peace rally aduga mari leinana irang kharadi thorakadra haibagi wafam ngangna bataki adubuka hena chawba irang tholaloi khanduna mahusagumna aihaksu yum saba satki adubu numit adudadi angang singi school suti thadokhibadagi chanakhide yum saba chatluraga halakpada irang khara thorakadaba manki maramaduna numidangi chak adu numit tadringe da thonglaga isa singa puna saminakhi
नुमिदांग पुंग निपान मखाइरोम तारकपददी अखोइना लेरकलिबा खुगा तंपाक मक्तदा कुकी मचा 15 नुंग अमदि नाउरी पाइदुना लाक्लगा मिटेगी युमसिंगदे अटैक तौबा होरकपदगी अयहाक इसासु थोरक्तुना अखोइ 10 मुकना थिंगदुना कुकी मचा सिंग अदु तानखाइखी अदुबु थौदो अदुगी मतुंगददी मखोइना नोंगमई पाइदुना अमुक हन्ना लाक्पदगी अतोपा पांबई लेतदुना मनिंग हनबा ताखी खुगा तंपाक हाइरबा मिटेगी खुलसी कुकी सिंगी खुलगा थांगना लेबनी खुलसीगी ताइनबदा लेबा मिटेगी युम खरा मई थाबा होरखी अदुबु अयहाकती कुकीगी युमदा असानमन पीरगा लेबना थोइदोकना सिंगनदबदगी अहिंग अदु मतुंगखी नोंगालकपददी अयहाककी लोइनबी केरोलिनगी मामा हाइबदी अइगिन इनेमबोकना फोन तरुक्तना मिटेई सिंग चेनखरे नखोइदी चेंद्रिबरा हंगलखी थंगनबा मिटेगी खुलसिंगदा लेबा मियोइ सिंगसु मयुम मयुम सोलोनसि नरमलगा चेनखिबदगी कनामता लेरमखिद्रे फिबम अदुदगी अखोइसु पोट चै खरा पुरगा लंबीदा थोरकपदा असम राइफल्सना लौबा लाक्लंबदगी लनाई मियोइ अमगी इसिंग होनबा डीआई टाटा अमदा अखोइगी इमुंगी मियोइ सिंग तोंगलगा असम राइफल्सकी गारीना ममांग अमसुंग मनिंगदा चटलगा थोरखी खरा चटलगदी कुकी नुपा नुपी मयाम लंबी थिंगजंदुना थलंबदगी चटपा याददुना फना कुइना पंदुना लेखी फिबम अदुदा असम राइफल्सना साइरेल खोंगबगा लोइनना नोंगै मरु खरा ब्लैंक फायर तौदुना लंबी थिंगलमलिबा कुकी सिंग अदु तनखाइरगा अमुक लाखी तुइबोंग यौरकपदा अखोइगी गारी ममांगदा नोंगै मचा अमसुंग असांग पाइबा कुकी अनीना अमुकसु थटकी मदुदसु असम राइफल्सना तानथोकलगा लाक्तुना चुराचानपुरगी न्यूज सेक्रेटेरिएट ऑफिस मनुंगदा अखोइबु पुनसिंदुना थमकी मे मरीगी नुमित अदुदी अयहाकी इमुंगी मियोइ पुनमक चरा हेनकी अदुगा का अदुदा लेमिनरिबा मियोइसिंगी मसिंग यामनखिबना खोंगदा फमफावबा लेखिदे अदुगा कम्प्लेक्स अदुगी फेंसिंगी वांगदना कुकी नुपा नुपी सिंगना कोइसिलक्तुना नोंगै फावबा कापसिलखी असम राइफल्सना टियर गैस सेल सिंग कापतुना मखोइबु तानखाइखी न्यूज सेक्रेटेरिएट की का अदुदा नुमित 3 नि लेरबा मतुंग मे 10 दा असम राइफल्सना अखोइबु इम्फाल लोमदा पुरखिबनी अहानबदा खुमल लंपाकी बस टर्मिनसदा थमलगा सगोल बंद लेबा मरी मतागी युम अमदा संगजफम लौदुना लेरखिबनी अदुगु वांखै गर्ल्स हाई स्कूल दा हांगलिबा रिलीफ कैम्प असिदा हानवारी सानरबा मतुंग लाखिबनी अयहाक इसागी मरोइबा से चांगसिंग बैंक की पासबुक गाड़ी मचा अमसुंग अतै पोचैसिंग लोइनमुक चुराचानपुरगी खुगा तंपाकता लेहोरी अखोइना पामबदी लेंगाकना अथुंग मतमदा नाकल अनिमक वारी सानरगा लान लेभंदुना मियामबु तंगदु लेताबा फंगनबनी हाइरखी अरोइबदा पाउबिलाई न्यूज रीडर की वीडियो येंबिरिबा पुनमुक खुरुमजरी।